अहानबदा मरु ओइबा पाव हौजिक मणिपुर स्टेट शांति लेना डेवलपमेंट की थबक सिंह खोंजंग यांगना पाइखतपा ngamle हाइना चीफ मिनिस्टर ना फोंदोखरे इंग्लिशिंग अने कुनिथोइदा स्टेट असिके ओइना नुपीदा चथबा क्राइम चामगम मरफु माथोई रेकॉर्ड तौखी तोंगान मफम द ड्राइवर्स डे पांगथोखरे पोपी पांबी सिंह हाथ नबा अमदे पोपी पांबी थापा मफम सिंह खंग नबा गवर्नमेंट ना ड्रोन सिंह लेशिनख्रे खुरुमजरी ममी टीवी प्राइम टाइम न्यूज मीटिंग ताबीरिबा सिंहबु तोंगब्रम ओमिता ना तरामना ओक्चरी पाव संदोकना पिजरी हौजिक मणिपुर असिदा विजनरी लीडर्स सिंह अमसोंग ऑफिशियल्स सिंहगी मखादा खुमांग चौखत थौरांगी थबक सिंह शांति लेना मरांग कायना चथबा ngamle हाइना चीफ मिनिस्टर नोंगथोंबम बिरेन सिंहना फोंदोखरे वाफम असे चीफ मिनिस्टर ना ngasi city convention hold the celebration on achievement of Manipur as the most improved small states by the India's today's states of states survey Englishing ani kunithoi hodokpagi thoramda chief guest oiduna pangthokiba thoram aduda haikibani mahakna hai asigumlaba teamwork asige achievement ase ekai khumnaraba leibaki thau puriba singna thoram asibu mapung fahan bibagi थागत फोंदोखी लोइनना लेबाकी एमएलए कयाबुसु लेबाक असि ngak सेलिबा अमदे चौखत हनबगी खोंथांगदा थौ पुरिबा कया इकाई खुमनबा उतखी चाही अहुम लेप्तना चौखतपगी खोंथांगदा माई पाकलकपा असि मणिपुरगी ओइना ख्वाइदगी चावबा माई पाकपा अमनी हाइना हाइखी लेबाक असिना कोविड के अवाबा कया मायोकनरबसु ngasi फावबा चौखतपगी खोंथांगदि लेप्ट्री असिदस नत्तना अखोई मणिपुरगी ओइना चिंगी लमना हेनबना लैंडस्लाइड टोइना थोकलबसु मणिपुर लेबाकी याइफनबा लेप्तन होतनगनी हाइनसु हाइखी करिगुंबा खरा तौसे हारगदी अखोई अखंग कनबा मथौ ताई तुमदना लेथोकपा लेपे यादे लेप्पा लेतना होतनबा ताबनी मणिपुरदा लेरिबा हिस्ट्री खुदिंगदा अवाबा कया मायोकनरबा मतुंगदा ngasiगी मणिपुरीगी चौखतपगी फिबम असि यौरखिबनी पुन्ना अमत्ता ओइना हौरखिबनी ngasisu अखोई पुन्ना नुंगसी चानना लेमिनखिसि हाइना फोंदोखी Emerging Manipur Englishing ani kulhumdoi ki thoramda ngasi Manipur government ki planning department na sinduna ngasi palace compound da leiba city convention center da pangthokre thoram asigi chief secretary oikiba state asigi chief minister nongthombam biren na ngasi city convention ki conference hall da official oiba thoram adu saruk yaraduna Manipur state ase santi raksa hanjilakpadagi चौखत थौरांगी थबक सिंह शांति ओइना अमदे खुमांग चौसना पाइखतपा ngamle मरम असिना नेशनल एडिशन दा फोंगलिबा ममिंग लेरबा इंडिया टुडे की रिपोर्ट असिना बीजेपी ना लेंगाक असि हेक पानबदगी ख्वाइदगी थुना डेवलपमेंट ता खुमांग चौखतपा स्टेट सिंगी मनुंगदा मणिपुर स्टेट ना ख्वाइदगी खुमांग चौखतपा स्टेट अमनी हाइना लाउथोखिबगी हराव तयाम्बा फोंगदोकपा थौरमदा महाकना फोंगदोखी महाकना हाई चाही असेगे इंडिया टुडे ना पिरकपा मना असे स्टेट असेगे अहुमलक सुबो ओइना थांगना फंगबनी
थौरम अदुगी सरुक अमा ओइना मणिपुर के अचीवमेंट सिंगी शॉर्ट फिल्म लोइनना टेली ICU अमदे CMHA की शॉर्ट फिल्म मियाम दा उतखी लोइनना मणिपुर पुलिस की DGP P Dongelna ngasi फाउबदा स्टेट पुलिस ना पाइखत किबा थबक थौरम सिंगी मतंगदा मणिपुर पुलिस मूव फॉरवर्ड हाइबा हिरमदा मियामदा पावर पॉइंट प्रेजेंटेशन पीदनो वांगा की अमदे मणिपुर की पाइखत लिबा प्रोजेक्ट अमदे स्कीम सिंगी मतंगदा चीफ सेक्रेटरी राजेश कुमार नसु वांगा किबा लोइनना एडिशनल चीफ सेक्रेटरी प्लानिंग V Wumlung Mangna India Today की रिपोर्ट पीखी अमरोमदा स्टेट असेबो हौजिक लैरिबा थांगता पुखतपदा अचौबा थौदांग लौखिबा लैंगा की मकोक थोंगबा ऑफिशियल सिंगदा लैंगयान अमदे मेमेंटो पीदुना इकाई खुमनबा उतखी तोंगदा चीफ मिनिस्टर ना स्टार्ट अप 2020 सो लॉन्च तौखी थौरम अदुगी अथोइबा मिथुंगलेन ओइदुना चीफ मिनिस्टर एन बीरेन सिंह ना मखा ताना फोंदोखिबदा मणिपुर अवाटपा अमत्ता लैहंदनबा पालिबा लैंगाक असिना होटनगनी अदुगा लमदम असि प्रकृति की अवाटपा लैतबा मफमनी हाइना मैहौरोलदगी हाइनदुना लाक्ली लमदम असि मियामना वाट पादबा लैबाक अमनी हाइनरिबनी अदुबो लमदम असिदा चिंग कोथोकपा असिना फरबदी ख्वाइदगी फबा लमदम अमा ओइबा ngamlagani हाइखी ngarang helicopter sizinaduna survey tawba matamda thangjing hill range cycle range sajik tampak Kobru Hills Range ta paktak nanak popi thariba asi ubada Manipur loire haina khali masigi damak hauzek drone yorokle lau hidak kapagumna popi hatuna upak sanat chingi mafam singda thaba horagani masi nong khara lakpa March thada hogani Umang gokthokpa si kalhaunaba mayam pun hotna minasi leibak asigi issue ni line lobigano haina mahakna makha tari Chief Minister na makha taraduna district singda thau puriba forest officer sing forest kokthokpagi responsibility pumnamak puhangani maramdi makhoina matam chana karigi umang kokthokpa fadribano and karigi matam chana lengakta pau pidabano amade karigi makhoina matam chana kanba ngamdabano haiba wahang asi lakpa matamda makhoina daita pugadabani haina advice tawki Mahakna hai umang koktoktuna popi tharib asi khun adugi ningthau singsu khangde haiba yaroi ningthau singsi phagadabani haina chief minister na mari lainaba singda pautak pikhibaga loinana reserve amade protected forest area gi chingkhong singda outpost sadana forest guard singna umang sing ngak senaba pautak su pikhi lan na pata pithoklaba amade manipur da yamna toina thokliba wathok ki matangda palladuna chief minister na hai DC SDO amasung SDC singna aranba ama tawba matamda leibak wathok oi makhoina achumba ama tawbada lamdam asi niyam kaina lam pisin lambagi wathok loidri matam asina makhoina pukchel singna thabak tawba mathau tai makhoina piriba rules of regulation and procedures conduct of business ki matung inna piriba constitutional right ki wangmada chatkanu ngasi lamdam asina Nena tadava fivam amada lairam liba asi hairiba officials kharana constitutional right ki wang mada chalam bagini mamang da SDC SDO kharana makhoi gi rights amade power gi wang mada land pata pithok lamba ming pansal lamba na chingba kaya tawramba na ngasi di wathok lakle sukhang khangdaba praja singda adugumna pithok labanina makhoi di che paire haiduna leibani soiriba se ekhoi di masina leibak irang thokhalakpani mahakna hai amaromda forest ki settlement forest settlement officer na rule ki matung inna investigation amate report tawbagi power lay adubo masigi ona taina bada makhoina village recognition amate settlement pitok lamba thengnari ba se yamna laibak thibani haiki masimdan pharandi ba koi manipur se happen ne ai koi manipur se ba koi gi da awat pa subai le mi gi talent mi gi khangba haiba adagi luba nanba hospitality like that I koi da tari mata what like Imphal river numitarani han chalro yu ko dali alarami web si se birengi sunate ko se tampaki sunate ko ai koi puna magi sunne ko turen river kano ko sinda sing numitarani han sinda le roi Imphal river sing le roi kanai dagi no ko thakador do kanai dagi no ko sagador do Hujipudi ay mga koi ngarang lagi ngarang handi ka koi plan kan tawri som dagi singkai sing dagi lai do sing singkai sing ju sing lai do re singkai sing dagi lai ba thawal dam dagi la pani
Thawal Damgi Mamang Sida Loin Kokreba Shishu. Karikino Moina Shampatish Moikrisco. Ha Moishikano Shampatish, Moikrasi. Manu quite Kokro Tawin. Thawal Dami Mamangi Mo, Sinkara. Thawal Dam the China. I don't know if you say. Thawal to Impal to Range, Tarani Matum, she had a device. She like the Rican, we can't wait to do. Now the serious trip to Macan and Williams, like no people know. Thoromadu the government Asigi Council of Ministers sing a special guest on a Sarup Yaki Bagaloinana, Langak Asigi MLA sing Amade Makok Tongba officials sing to Sarup Yaki. Ngasi, Kuman Lampak the Labor ISBT na Joint Coordinating Committee na Sinduna, Kuntra Marirak Suba Drivers Day Thoram Pangtokri. Thoramasigi Nung Oiba Wakalonde, Miyang Vidamak Tumba Chapa Kangdana, Nongju Nungsa Naidana Seva Taujariba Drivers sing Asigi Todang Asibu Kangbiduna, Miyam na Nushibiyo Hibani. Thoramadu the guest Oikiba Singna Amade, like Hidraba Drivers Singi Imung Manungdas Taramna Oki. Loinana drivers day na lakpada maru oina miyam gidamak ahing nungtil nongju nungsa khaidana tumba chaba khangdana thabak tawzariba drivers singda yaifa paujel su piki warol aduna makha tana hai miyam gidamak kathokpaga loinana tawzariba thabak drivers singbu hanthaba meeting da yengba athiba wahai wata season aduna chai thangba loinana drivers singbu minungshigi meeting yengbiduna Miot Yengbidana, Miot Mine hat patupagi tabak asi makhat chathabiganu haibna appeal su toraki. All Manipur Petroleum Tankers Driver Union AMPTDU Nasu Ngase Secretary Pukrambam Ravichandra's drivers Dega Mari Lainanam Malom Oil Depot Manakta Kuntra Marirak Suva Drivers Day Observation Tauki. Tharamada the All Manipur's Road Transport Workers Federation AIRTWU New Delhi National Secretary Jivan Krishna Shahana Chief Case CITU Manipur gi Convener KSA Santana President Amadi IOC Limited ki Depot gi Manager OPS Ngai Horning Kaushung Amashung Saknai Rabat Trade Union Yumkhaibom Bhupendra Ghoshna Guest of Honor oina saruk yaki Thoramada da Lai Kidraba Moto Driver Amasung Worker Singi Photo da Lai Katlaba Matung da Lai Kidraba Singi Imung Singda Achamba Kudo Tamki Thoramada da Jivan Saha Nahai State Asigi Motor Workers Sing the Tangnariba Issue Sing Asi Bharat Sin Bathungna Federation Asina Kanghanduna Laibak Asigi Surface Transport Authority Singi Nakong Singza Yehengani Amasung Fangfam Tokpa Dabi Fangnaba Hotnabada Pibayaba Mateng Pigani Haiki. Please unite all the drivers. Unity is the strength of the drivers. It is our moral duty to assist them, to unite them, fight for their justice, fight for their legitimate demand. And I promise here that I will bring these issues to our Kuntra Marirak Suva Drivers Degi Thoram Jiriva District Oinasu All Jirivam Road Transport Drivers Union AJRTDU na Sinduna Sorok Atingbi Hilghat ki Community Hall the Pangtokre. Thoramada the Manipur Building and Other Constructions Workers Welfare Board ki Chairperson K. Sarat Kumar AJRTDU Jirivangi President M. Tombabu AJRTDU Jirivangi Advisor Dr. H. Joykumar AJRTDU Jirivangi Advisor C.H. Mukta, AJRTDU Jirivangi Auditor and Lucky Kumar, BJP Jirivam Mandalgi President K. Jaduna Saruk Yaki. Tharamgi Saruk Ama Oina Laikhidraba Driver Tara Humdogi Mafamda Hai Laikatuna Ikai Kumnaba Utki, Tharanga Mari Lainana, Manipur Building and Other Constructions Workers Welfare Board K. Chairperson K. Sarat Kumar na Fongdo Kibada, Manipur Drivers Association Gimakada Laiba Drivers Sing Oirabasu, Jirivangi Drive Union Asigi Oina Oirabasu Drivers Singi Oina Lever Cart Sanaba Gidamakta Manipur Building and Other Construction Workers Welfare Board Ki Maikaidagi Drivers Sing the Mateng Taunabagi Wakhalon Thamzari Haiki.
जाति पुनमकी कम्युनिटी पुनमकी कोई पुनमकी का मुद्दा ओपन पूर्ण चलिए लंबी तो ठेने बाबा बसे लंबी में यार ते है मतलब तरी वो ठोमत तने है मतलब तुम्हें क्या नहीं वो ओपन खान का नहीं से क्या नहीं वो सारा दर्दना प्रजा सिंधमता युंगी नुशी ने भाई चाय शुम डॉक्टरा नुपी ना हो डॉक्टरा मकोई ने कोई बेटो मधुर कोई तसेने क्या बोलूं कोई नुपीदा चथबा क्राइम सिंह मणिपुर स्टेट असिदसु लेप्तना चथरी वुमेन एक्शन डेवलपमेंट WA डे न थादोरकपा इंग्लिशिंग अनि ngakpigani इंग्लिशिंग अनि कुनिथोई गे रेकॉर्ड मतुंग इन्ना पुन्ना इंग्लिशिंग अनि कुनिथोई दा नुपीदा चथकिबा क्राइम असे चामगा मरिफुट तरामाथोई रेकॉर्ड असिना न्यूज सिंग पब्लिश तौखिबगा रिपोर्ट सिंग दा बेस तौई अदुगा रेप अमसुंग मियोय मांगखिबगी सु चाही असिदा अदुमक लैखि हाइरि अमरोमदा मणिपुर स्टेट कमीशन फॉर वुमेन MSCW नसु इंग्लिशिंग अनि कुनिथोइदा नुपीदा चथकिबा क्राइम गी मसिंग असि हुमफु 19 अदुगा ख्वाइदगी यामना कंप्लेंट केस असि डोमेस्टिक वायलेंस केस न ओइखि हाइरि अदुगा MSCW न रिकॉर्ड तौखिबा केस हुमद्रा निपान की मनुंगदा केस 13 न डोमेस्टिक वायलेंस केस नि केस 15 न वुमेन प्रॉपर्टी राइट अमसोंग मेंटेनेंस नि केस 18 न डिसर्टेशन नि केस 12 न थबक मफम दा हरेसमेंट तौबनी केस अमना पुलिस अपैथी नि केस अमना डिफेमेशन नि केस अनीना किडनैपिंग नि केस अमना क्रिमिनल ट्रेसपासिंग नि केस अमना ब्रीच ऑफ एग्रीमेंट नि केस अनीना रेप नि केस अमना कंपेंसेशन केस अनीना कस्टडी ऑफ चिल्ड्रन अमसुंग केस अमना गर्ल्स ट्रैफिकिंग केस नि हाइरि मसिंग सिंह असिगी मथक्ता इम्फाल वेस्ट डिस्ट्रिक्ट न ख्वाइदगी यामना नुपीदा चथबा क्राइम सिंह पुन्ना केस 38 रेकॉर्ड तौखि अदुगा इम्फाल ईस्टना कुनिथोई अमसुंग बिष्णुपुरदना केस 3 थौबालदना केस 5 कक्चिंगदना केस 3 अदुगा चुराचांदपुर कांगपोकपी अमसुंग चांदेल डिस्ट्रिक्ट सिंह गी ओइना केस अममम रेकॉर्ड तौखि हाना रिपोर्ट असने पल्ली चीफ मिनिस्टर नोंगथोमम बीरेन सिंह की मीटिंग मखादा स्टेट गवर्नमेंट असना वार ऑन ड्रग्स मिशन की सरुक अमा ओइना हौजिक मनुंग हंजिन बचिंग सिंह पाक सन्ना पोपी पांबी थारिबा जगह सिंह खंगदोकनबगीदमक अमदी हार्बिसाइड सिंह चाइदुना थारंबा पोपी पांबी सिंह मांगहन्नबगीदमक की पांदमदा सोफिस्टिकेटेड ओइबा ड्रोन लैसिले हाइना ऑफिशियल ओइबा पाव अमना हाइरि मणिपुर पब्लिक सर्विस कमीशन MPSC न लौबा सिविल सर्विस एग्जाम दा माई पाकलकलबा कांचीपुर दा लैबा स्टैंडर्ड रॉबर्ट हायर सेकेंडरी स्कूल दा हौकिबा सात्र अहुम तरामना ओकपगी थौरम अमा स्कूल असगे मैनेजमेंट कमिटी न सिंदुना ngasi ayuk स्कूल असगे कैंपस दा पांगथोकरे थौरम अदुदा लंगथबाल असेंबली कंस्टिट्युएंसी की MLA कराम श्यामना चीफ गेस्ट ओइदुना पांगथोकिबा थौरम अदुदा महाकना हाइखि महाइरोय सिंगना स्कूल दा हाइबसी लाइशंग अमनी हाइना खनगदबनी ओजादगी खुदिंगमक्ता इकाई खुमनबा अमदे मखोइगी पाउताक सिंग निंगथिना तागदबनी महाकना हाइ अफबा वाखल खनबा अफबा गुण चेनबा होटनबा कनबा अस्ते पांदम अमगा लोइनना चटकदबनी हाइखि ngasi Department of Psychiatry RIMS, Department of Clinical Psychology RIMS amade Share and Care SAC wangkai ningthem prokri mapal da leiba punna khusam naduna panthong yaunaba pambai haiba thimda nongmogi oiba khanaw nainaba ama ngasi RIMS ki Jubilee Hall da pangthokre thoramada da chief case oikiba TH Basanta Kumar Education Minister of Manipur na asumna phongdokhi It's a knowledge world. Knowledge world is the world is progressing very fast at a very fast rate. Lakaduri chahi manga sida akhoi ichasing satra satri sing maybe akhoi future the 100% noi khutlai aduna aware oi bataba priorities se studies to people bataba plus soft skills DMU University da hojik mayam ama satra sing na rally ka chat tor se tasing na khangda to ine akhoi clarification piri se DMU gumba RIMS gumba se autonomous institutions ne ba
administrative setup se akoi sida adum masagi leijabane ba masana tawjagadam ne ba akoi na khut thingjan bi ade ba magi DMU Act 2017 the yauzari bane ba chahi manga taruk hogalakpagi issues will be there aduda akoi government side gi di akoi tawam thokse fund walhanda ba marak guide tawbi ba infrastructure walhoda ba aduga oza hapagi adagi ama tawbagi adui myam da akoi thabak natte ba aduda injan mi su khra yauri ba masi am laibak thiba hai tare Loyalam Public Library Wangjing na sinduna ngasi Hindi Parishad Hall da mana lanthokpa amasung lairik phongbugi thoram ama pangthokre. Sarat Salangi masana iba punsi numidang wairamda irai haina mingthonba lairik ama phongkre. Thoram asiga mari lainana apaiba tangkoi lairik asigi aiba mai wagat asam bosu case oina lupa lising tara amade citation peduna ikai khumnaki. Manipur gi mapanda tariba ai basing bu pukning thokat pa oina award as a guest of honor na khutsinaki. Pashanya awabu na kita pati bol ko sese writing na like library ga mere he ai machine da le checking awabu bi ba ai na tana wajashin da su apu da se bilang ta ko ma in khas adu bol like awabu bi smara chida 2020 November ki tang ahum da ai mapam simak da I see I like saying like I'm not saying Mama cooking. I like Mama sila ay pasang liyo. Manipur asi masagi puwari mayek sena laizaram laba laipak asibo Home Minister Amit Sahana haukiba January 3 ta laktuna Manipur bo Mahabharat tak mari laina hannaba wafam ama phongdokiba adu yaningde haina District United Clubs Organization Imphal East na phongdokli. Organization asigi President Takhelambam Juzo Mangang na Thadorakpa Cherol Amana Hai Manipur gi miyam na phong na singnaba natraga miyoi kharana aranba wari liraga public platform da nganghan libra haibasu miyam da sengdok piu haiki Mahabharat ta Manipur gi puwari pusilakpa ase yamna maring marangba amade Mahabharat ka aikoi ga puwari ase yamna khetnabana maram oiraga hairiba ani ase matam pumbada samjinnapam thokte Mahabharat ka Manipur ka mari lainahan kiba wafam adu Manipur miyam da New Year gi khudol la haina su hangli aduga Amit Sahana phongdo kiba wafam adu karigumba chumlagade maduda chap chaba praman pibiyu amati lalagana wafam adu soikre haina chingnaba laitana sengdok piu haiki Hiramasiga matang da su All Manipur United Clubs Organization amukona su Amit Sahana Manipur gi puwari ga Mahabharat ka mari lainahan kiba adu soikre haigadabani amade Hiramasida karigumba amata compromise tawroi matam pumbada Imphal East District United Clubs Organization IEDUCO na sagat kani haiki Manipur da Amit Sahana haikiba wafam adu lana pankre haina sengdok pidrabade Manipur gi history asibo distort tawbagi maral laire haina miyamna lawfam thoi haina su haiki mahakna makha taraduna hai Amit Sahana haikibida wafam adu Manipur da laiba mahaka naknaba singna Manipur miyangi sentiment adu paudam biduna amade issue ase yamna tuna loishinaba cherola sina makha taki Kaibi Paudana Saumbungdagi Sagolman Faubagi Lambi Sembi Dabagi Matangda Additional HOC Committee Saumbung to Sagolmang Road via Kaibigi Convener na Thadorokpa Cherol Amana Mari Lainaba Singi Pukning Chingshilakli. Cherol Asina Makha Taradna Chief Engineer Amade Works Minister gi ADHOC Committee Galukpulaga Works Minister gi Quarters of Famduna Lambi Paring Ase Sembagi Matangda Yanaba Purakibani Wafam adu committee asina thabakta onthorakpa ngairi haina phongdokhi yana wafam ase tha ama faraba fawba thabakta onthoktana leire masida minister gi maikai dagi karamba agenda leibage hai na miyam da wahang ama lakli hari nakalamaromda hiram asigi matangda house da kayarak hanna pass tawduna laikraba amade hanagi works minister na su soidana same lagani haina thazaba piram labani hairi Maramaduna Atubu Matamda Lambi Sembadigi Paring da Semjin Binaba Mari Lainaba Singi Pukning Tingsilakli. Moirangtem Inau Lifetime Achievement Award Fangkraba Uripoktagi Playwright Moirangtem Inau Bo Miyam na Thagat pa Phongdoki Amade Arts and Culture gi Lamda Puwari Oiduna Laihorani. Mahakna Script
90 हेना इरखी अमदे महाकपो लिरिसिस्ट प्रोड्यूसर अमदे डायरेक्टर हाइनसु खंगनरी मंगोंदा पिरिबै काय खुमनबा असे इचम चंबा मियोय अमना हेक्टदा पीबा यारोय हारी Tamenglong Miyamga Directorate of Information DIT Manipur ki makada laiba Permanent Aadhaar Enrollment Centers Tamenglong PAEC ka nungainada ba tholakpadagi thong lonsil lagani haina aikoina akhugi Tamenglong da laiba correspondent na hairi Pawasi makha taraduna mamang chahi gi October thadagi Aadhaar Enrollment amadi update tawbagi thabak lepakpani masina maram oiraga nauna enroll tawgadoriba satra satri singna online da admission gidamak form 1000 bada problem laibana khudong chadaba kaya mayok na halle hairi maroina scholarship apply tawbada su khudong chan 100 district asida Aadhaar enrollment centers laitabana mafam asigi miyam da pambadi bank natraga office singda update tawnaba yaba asini hairi Lake of Indigenous People Upliftment Lipul gi chahi gi oiba general body mifam ama Kwakaichal gi Girls High School da pangthok tuna kumja Englishingani kulhumdoi dagi Englishingani kuntaruk fawbagi nauna thau pugada ba thaumi sing khankhre haina loop asigi cherol amana fongdorakli Cherol asina hai Lipul gi President Somarendra Thokchomna mayai tangba lauduna pangthokiba mifam aduda Lipul gi nauna thau pugada ba thaumi tara taret ki executive body ama yetna raba laitana semkibani Body aduge President oina Somarendra Thokchomna Vice President oina Samchan Fizam L Lokendro amade Ivomchan Nauremna Nitin Kumar na General Secretary oina Khanki haiba wafam su loop asige Publicity Secretary Sinam Tingobi Meitaina Thadurak Pachero asina makhat tarakli Haukiba Ningthokaba Numita Masagi Famungda Chingnaningai oiba mawongda sina leiram kiba khangbo part 3 makha lekai dige Sanglen Manaktagi Saikom Ongbi Kundrak Pamningo Santi ki asiba hakchang ngasi yanare haiduna nupa mayumna laurubada nupi mayumna irang haurakpadagi amuk hanna Jenims ki mokta thamkhre ngasi ki thodok asiga matangda laikhidrabi nupi asigi maupa nupa Kundrak Pam Sunil na fongdorakpada Ngarang SP Thobal gi office ta nupa mayum amasung nupi mayum anegi miyoi singna punna faminaduna laikhidrabi khangbo part 3 maya lekai dagi Kundrak Pam Ningo Stanti gi asiba hakchang adu mahakna pokchaba macha nupana mamagi mathau mangam pangthok sagi haijarakpadagi yanaba ama purakhi yanaba adu da laikhidrabi santi asina asiba hakchang ngasi nakal animak ki miyoi sing yauraga Jenims ki morg tagi punabo longminaraga nupa mayumda potloi ba haina yanakhi adubu ngasi ayuk pung tara tabada nupa mayum gi miyoi singna case asi ayoga Jenims ki morg ta chatlaga asiba hakchang adu nupi mayum gi miyoi sing yaudana mayumda putharakhi mahakna makhata na ngasi ayuk pung tara khara henba matamda nupi mayum gi miyoi sing su Jenims ki morg ta asiba hakchang loba chatki Aikoina chatpadu da mi amatta lairamdabadagi morki staff singda hangbada puthakre haiba khanglakpani asigumba yamna mawong muril tadaba thong asi condemn tawi loinana laikhidraba iche asigi mathau mangam aikoina magi imung manungda tauhanbiu aduga case asigi ayoga oiriba amasung masida daita lauriba singi mathakta Manipur lengakna achum aran thigat piraga matik chaba action lokhatpiu haiba wafam thamlakhi Laikhidravi Santi asi bahakchang adu Thobal District Police mapa yorakpada police na khamlaga nupa mayumda puba adu thinki amaromda nupi mayumgi miyoi singna su Thobal District Police ki gate amasung Thobal Police Station ki gate ta thomjilakhi misi asiga mari laina na ngasi ayu khangabok SA ki MLA Surji Kumar Okram na sinduna Kundrak Pamningo Santi wife of Saikom Kumar khangabok part 3 Sanglen Lerakta Laiba misi asigi matang da semba GSC na Chief Minister N Biren Singh bu Hi Kre Laibak thiba misi adugi matang da kup na thijinnaba action lokhat pinaba amade misi adugi matang da chumba while pigani haina su Chief Minister Nongthombam Biren Singh na unaba du da thazaba pikhi Security Singna Imphal area da Lakadariba State asigi humputar ngakpigani 74th Super Republic Day celebration pangthok nabagi damak akhanaba Jackson thorang lokhat kre
Imphal West District Commando ki team amana Sagolban Tera Sayang Lerak Tera Sapam Lerak amadi Tera Lukram Lerak area gi akoiba singda haukiba Irai numit ki ayukta operation chathakre. Pung taruka minute kunlom taba da gina Pung Nipan Paubada Chathakhiba operation aduda Charakna Yum Chamada Vara amadi bailed out Yum Manga Yauraga Tizin Bagi Tabak Chathakre. Police team amana haibada tongan ba miyoi 170 amade bail out 5 adubu makhoi sing adu makha taba verification di chathakidre haiki. Atopa district commando team amana amuk pung nipan ga minute kun lom tabada gi hauraga pung nipan ga minute yang khairom taba fawda chap manaba activities sing Maharani Bridge area Imphal West Wahengbam Lekai parking ki area da Samu Makhong Masjid Road amade Uripok Chakri Kom da operation chathakre. Tongan ba miyoi 195 detained amade verified tawkre detained tawriba sing adugi manungda miyoi taranithoi di city police station da sinakre aduga makha taba verification chatharaba matungda thadokre. Ngasi Mahirulup Taruk MSU ki President S Open MSF ki President Julius Maibam Desang ki President L Lamyan Ba KSA ki President S Bidyananda SUK Sub ki President N Dhanakumar Amade AIMS ki President K Singajit na sign tawduna Thadorakpa Cherol Amana Hai Taranipan Suba Chahi Chada Kaubada Haukiba Manipur ki Mahutta Yelhau Furup Kaya Chunaba Lebak Miam na Yaba Maming Amat Honbagi Matau Tarabra Haibasti Nainaningai Ore Hajariba Wafamasi Lamdam Siki Puwari Nat ki Saktambu Tungi Mirol da Chamam Nahanba Toktanabani Nongchup Longi Lining Sandokpa Lakpa Mio Sina Aikogi philosophy, culture, Amadi belief system Ahong Bakaya Purokna Bohotna Duna Lakibani Aikogi Ina Kulaba Pukai Ase Lairambana Makoin Irai Lina Lamdam Asibu Kudum Janbangam Kide Masina Makoin Lamdam Sigi Puwarida Semjin Sajan Bakaya Haiduna Haizin Duna Shu Taranipan Subachahi Chada Puya Kaya Mai Thadokuna Mahabharat ki Manipur Galoinana Manipur Haina Mingthon Kibani Matamada Lamdam Asigi Maicho Sing na Yaningdaba Kaya Suutki Ipai Pu Sing Adubo Masagi Chatnabi Kauhanduna Sawatuna Laki Adubo Ngasigi Mirol Nadi Aran Bani Haiba Kangle Aran Bana Kayas Haizinduna Shu Apang Basibagi Thawong Asi Union Minister Laklam Baduna Su Naung Naning Sing Hale Loinana Asigumba Puwaribu Lan Uhalaga Chamam Nahan Bathokan Nabasilak Pasi Mahiru Lup Tarukna Akan Bamong da Kandam Tawi Haina Cherola Duna Makhataki Manipur Lengak na chathariba war against drugs ki khongjang ama oina ngasi kha Manipur College Kakching gi Eternal Quality Assurance Cells IQAC teaching and non-teaching staff sing amade Students Union na punna khutsam naduna silent protest rally ama ngakpigani silent poster rally ama chatkre Kakching Chungmang da Leiba Kakching Police Station Mapadagi Hauduna Kakching Bazar Fauraga Kakching Kaithel Machan Naudam Bazar Fauba Chatkiba poster rally aduda We support government war against drug Be happy, be brave, be drug free Life does not remain You don't need heroin to be a hero No to drugs, yes to life Raise your voice against drugs Haibana Chingba Thaba placard sing Paidun Chatki Ngasigi poster rally aduga mari lainana kha Manipur College Kakching gi principal Yumnam Suniti Balana Fongdorakpada Manipur da lairiba naha sing asi tongan ba nisa singi ipakta luppadawna tawrakpa asi maram oiraga miyam da nisha season naba fatte haibase khanghanaba oina ngasigi poster rally asi season nabani amadi aikhoi punna nisha gi mayokta lepminaduna afaba society amadi lamdam ama ohenna saruk yaminasi haina appeal tawrakli Aroibada maru oiba pau amuhana Hauzik Manipur status Santi Laina development ki thabak sing khongjang yangna paikhat pangam le haina chief minister na fongdokre Tongan ba mafam da drivers day pangthokre
ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯅꯤꯊꯣꯏꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯅꯨꯄꯤꯗ ꯆꯠꯊꯕ ꯀ꯭ꯔꯥꯏꯝ ꯑꯁꯤ 134 ꯔꯦꯀꯣꯔꯗ ꯇꯧꯈꯤ꯫ Poppy Pambi Singh Hatnaba Amadi Poppy Thaba Mafam Singh Khangnaba Government na Drone Singh Leishin Kre. Matang asida Mami TV Prime Time News Loishin Jabaga Loinana. Meeting Tabiri Basingbu Amuk Hana Kurum Siri. The pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in education. Welcome you all to UNESCO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 km away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration commencement